Marueba pausing. English ni tarahumdagi police constable loba chanhan kidaba adu selection process ta asoiba leire haibadagi ni haina home minister ga khamna phongdokre. Jahi asigi morok kilo lising tara hena puthokuna sirara khongi morok kumai hokre. Amadi ISTV की सगोल से नुमित खुदिंगी संदोकदबा हकशेल द युमफम ओइबा लाइव फोन इन प्रोग्राम हेलो डॉक्टर ngasiदगी हौदोखरे खुरुमजरी मियंग ताबरी सिमुताराम उक्चरी मपोंगबा पाउसिंग English tarahumdoida Manipur Police Constable Longnaba Manipur Sarkar na paikhatkiba thabak adu mapung fana jangsilaklaba matungda baiba bosigi fall haidokadaba matamda chathakiba recruitment process adu chatnararoi haina sarkar na lepkiba asi selection process ta asoiba kya leire habetagi ni haina Home Minister ka khangamna phongdokre ngasi iskonda tharom yawba lakiba Home Minister ka khangamna makhoi anoba recruitment pangthoknaba notification thokre hana chatnakiba eligibility criteria aduda adumak pangthokadabani constable longnabagi recruitment da saru yakiba singna demand tawriba wafam sing sarkar na kupna khanaraba matungda nauna written test physical webabosi pangthoknaba notification thokre makhoi gi khongjang handoktuna sarkar na paikhaliba asida mateng pangbiu pangthokiba recruitment process aduda asuiba lekre haba inquiry gi finding gi matung ina maralebi singi matakta ain gi oiba action lokakani haike kanagumba amagi mayukta nata kanagum tarigumba tharun leibadagi nata kanagumba da nuaitabi taw natte in the largest interest of justice and in the largest interest of the state and the people of Manipur mase koi consult tawkhibani maramaduna aina appeal tawni ai isaina khoi mayam isaina ngoltani dpc yawkhiduna kan tawkhibani mayam do madu ban blockade tawbiganu mokhoi gi chance ko piri bani maramdi sahi helabasu 2013 da 13 ki notification da sahi yaran tam tawramadu madu ai khoi entertain tawgani maramaduna khoi tangai phina tawda yadaduna asoi ba khale madigi madu tawkhibani maramaduna ban blockade tawbiganu hadana ai sinau sing singda ai man appeal tawni Mana makha taraduna miyam yadaba mioi kharana nauna semba political party lerabasu kadisu kanaba fangloi Congress ki member oibadagi tokpa toktabagi wafam leite Congress bu miyam na thazaba hengalawli haina phongdokhe swai oili ai another party form to it is up to the individuals or the groups mokoi tawning bu akoi karibu haironi ko adubadi akoi ki di akoi party se masi strengthen tawnaba kalli basdigi hena kanena honari soi dana shakti sinnabi gani hen khalli loduna akoi Manipur praja sing gi sing tamne praja sina punmakna party da thajaba thammiba amadi mokona lima tobi base akoi sukau kauroi kumsi chahi gi oina morok kilo lising tara hena puthokuna tare lakshruba morok kumai ukrul district ki sirara khongda hokre District Administration Ukrul Horticulture and Soil Conservation amasung UDCRMS IFAD gi makhada Sirarakong Village Authority na sinduna numit humni chatagadaba kumai asigi haudokpada ADC Ukrul Dr. Yarol Songalon ICAR Research Manipur Center Infagi Joint Director Dr. N Prakash Horticulture and Soil Conservation gi Additional Director VS Mingmi MDS Manipur gi Administrative Officer M Ranjit Susar Yaki wanga khibisingna kul asida fangliba morok makhal asi vitamin C yamna yawbada natana antioxidant marang kaini gyawba immune system fagat hambata natana laina kaya dagi ngaktopa ngami haina phongdona ke morok kumai asiga mari lainana farmer amasung scientist ngi marakta wari watai sanaba amasu pangthoke chief guest oikiba Dr. Yarong Shona kul asida putholiba morok asi process tawduna packaging unit amasung krishi bigyan kendra kusamraduna paikakadoriba project asi athuba matamda hawaningi Manipur government na ADC sing mapangal kangkharanduna chakwa tharangi thabak sing yangshil hanana bahana haningi haike kumsi chahigi morok kumai asida punna morok stall marifu hangdoktuna morok amadi khulda fangba ensang napi gi polam kaya phanganke I was very much interested or I was very much appreciating
that you are going to set up one chili processing center here in this village in a very short period of time. I would like to really appreciate all of you who are behind all this initiative. Even though today is a chili festival, I am going to mix up with various issues confronting the society. ISTV na nauna putokpa haksel da yumfam oiba chayolgi sagol se numiki numidang pung taruktagi sandokpa hawadaba live phone in program Hello Doctor ngasi hongnabi matungina network asigi President P Prafulo na hodokre tharamadu da network asigi General Secretary K Khogendra program convener M Gauramaitei amadi executive members sin susaruk yake miyamna numidang pung taruktagi tarukka minute yangkai fauba expert tagi khangningba phone gi khutangda hanglakpa yagani phone number adudi 2442336 ni Tharomasida miyamna saruk yabiduna mapung fahan binaba program convener M Gauramaitei na appeal tawrakli ISTV na ngasi phawada putukchariba program singasi entertainment news adi sports makal kayang putukchare adubu hojiksi koigi laibiba lebak sigi hawliba angangsing asi tangai padara masamu panalena bidamakta haksel ge marina program si akoi tangai pana putukta yadaba amadi Praja ki maleba program oiba aduna maramasina ayana agoi habidi akoi executive mayam jina tana jaraga haksili program si akoina putukchabni akoina putukchariba program si live in phonic program ni masi samojin khudingi numidang warang pung tarukta sanukchagadabni hariba program si da manipur lediba makal gi doctor sing unajarga koigi directly customer sing na wari sanabiba yagani aduna pung tarukta matamda koigi telephone number 244233 ta telepon to biotuna directly akogi doctor singa makal gi laina singa mari lena ba pochinga doctor singa wari na bibiya gani ngasi ahanbo ina sandoki ba tharamda Japanese encephalitis ki laina gi matangda immunization gi state nodal officer Dr. Thokchom Nandakeshwar ga wari watai sanake RC India ki flex program ni Minister of akogi Health and Family Welfare singna dagi India da chahi kudingi angang masingse lak manga sibdagi India ki health minister na masi 25 December 2014 gi numisida masi launch toba haudoki Krishna Janmashtami numit ka mari leinana ISKCON gi chahi yankai suropa Golden Jubilee thoram ngasi ISKCON Youth Forum na sinduna ISKCON gi campus da pangtokre taramadu da Deputy Chief Minister ga khangam Industry Minister Govindas Konthauzam Social Welfare Minister AK Mirabai Holiness Bhakti Vyasa Tirtha Swami na maroiba myusing oina saruk yake ISKCON na chahi gi oina puthokpa journal ama Deputy Chief Minister ga khangam na release tawke Deputy Chief Minister ga khangam na tongan ba jati kanglup kayana magi thazaba amamam leijarabasu Ishwar habasidi amakhatani aikoi masel nungsinaba amasung mateng pangnaduna chakhotpa tangdu leitaba khunai ama ohensi ngasigi mirolna Ishwar gi pauzagi wangmada masa gi khanba amasung akanba unnabada tangdu leitadraba khunai asi ohenbani lairik hairaga laishu khangdaba wakal fathaba watpa amasung tungda kari oigani khanthadabana masigi chaitheng asi fangbani haiba wapam phongdoke akoi Lord Krishna ki magi paujel pauta ase masi inna sapakanta karigi Manipur India amadi Manipur in tapna karigi leiro madu Lord Krishna ki pauta kato indabagi punamak thui badi hai lawi Janmashtami numit asina akoi Manipur iramdam dasu nungsi sanaba aduga inna tapna leiba wata padaba adugumba Sambasama leba ama purak lasunu Tharamasiga mari lenana mamangda pangthokiba painting amadi essay competition da makok mathang tarba singda mana mathum yanthoki tharumga mari lenana Minister AK Mirabai na aikoi amana amabu thazaba amasung nungsinaba khunai ama puraknaba honaminasi haike Minister Govindas Konthauzam na lamdam masida University of Bhagavad Culture hangdoktuna India gi khaktagi natana atopa lebak tagi laktuna tamnari thamoi sengba amasung kathopa ngambagi thauna lerabadi chakhotpa amasung tangdu leitaba lamdam ama oiba ngangani haiba wafam thamki ILP Chana Hansi Harabadi Hauribe Yo Asi Ching Amadi Tampuna Mamutta na Kangan Bachangi Haina Ipaki President Sapam Chazadu Manina Ngasi Kaisampata Lebe Ipaki Office Tapang Topa Paumi Singa Unabada Fundokre Taromadu Ipaki Advisor Manihar Susaruk Yake Advisor Maniharna
मियाम की इहौदा पॉलिटिकल पार्टी सिंगना होम मिनिस्टर उन्नबदा मणिपुर की डिस्ट्रिक्ट खरदा चेयदब लैरिबा असि हाना लोइसिलु हारिबा असि मियाम पुन्ना वाप तामिनब चंगी सापम जादुमनिना इंडिया ना येलोमी कनबा ngamloidaba oirabadi lamdam asigi मियामना येलोमी कनबा हाइबसि तंगाई फदे ngasi फावबा चंगसिललिबा मिटोप सिंग असि यंगसिनबगी महुता वोटर लिस्ट हापचिननब होनरे ILP की इहो माइ पाकननब चिंग अमदि तम अनिना याबा ILP चनहननब पुन्ना वाप तामिनब चंगी हाइखे ngasi mak India की Foreigner Act 1946 लई अदुबो मणिपुर दी मदो सलाइदी म्यांमार थमजलैबा म्यांमार सिंग अदुबो गमदगी पाकिस्तान की लाइबा रिफ्यूजी सिंग नेपाल की लाइबा नेपाली सिंग मयाम सिंग सी ngasi मिसिंग थिंगम दना मणिपुर दा संजलै विदाउट एनी पासपोर्ट अदुमंगा जीवी दा लाइबा अपुन मिसिंग की 60% मितोप नवरगा 40% ना अखोई लमदम सिगी येलोमी ओरिनेबा अदु तागदी आफ्टर दिस कमिंग इलेक्शन करा मितोप मा महम दे भोट लेबा मतमदा सोई सोई दना अखोई की इलेक्शन दा फम बायबसे मसिदी अखोई फलान रे तुम थाबुम बनि सिने मणिपुर यूनिवर्सिटी दा हौजिक मिंग चनबगी रिजर्वेशन की मतंगदा थोकलिबा चेनबसिंग अथुबा मतमदा लोइसिनद्रबदी महिरी सिंगा लोइनना केस ना मरी लेनबा अथॉरिटी की मथकता अकनबा खोंजंग संसिलगनी हाइरी ngasi kaisampata leba KSA की ऑफिसर पाउमी सिंगा उनबा अमदा KSA की प्रेसिडेंट मोइरांगथेम लक्ष्मण ना फोंदोखिबदा UGC ना मणिपुर यूनिवर्सिटी की रजिस्ट्रार दा हौकिबा मार्च कुलुमदोय अमदे जून अहुमदा थारखिबा एडमिशन की रिजर्वेशन की मतंग अदु लेटर अनि असि दा अहोंबा मत लेते मसले यावरिबा सेंट्रल एजुकेशनल इंस्टीट्यूट रिजर्वेशन इन एडमिशन इंग्लिश अनि सुबना तरुक अमदि मसिगी अमेंडमेंट एक इंग्लिश अनि तरानिथोय असि जब मानबना हौकिबा अगस्त अहुमदा अनोबो वाफम अमत यावदना एकेडमिक काउंसिल ना मिफम फमखिबा अदु केस एना यानिंगदे लोइनना MU की अथॉरिटी ना रिजर्वेशन की मतंगदा कमिटी अमत सेमलगा थबक तौगनि हारबसु ngasi फाव थबक अमत पाखलक्तबा असिदा केस एना हक्चिन लवी ओइरलिबा फिबम असिदा मणिपुर यूनिवर्सिटी की इंग्लिश अनि तरा की एकेडमिक कैरियर मांगलप याबगी फिबम द लाक्लबदी केस एना मणिपुर यूनिवर्सिटी की महिरो सिंग कुसमनरगा अकनब खोंजंग चंगसिलगनी हाइखे मरी लेनबो फौजीदा येसिंग मकेदगी अरोय होइना थमजनी फमदी फम अमदी अखोगी मणिपुर यूनिवर्सिटी तमलिबा महिरोसिंग कैरियर मांगमगी मखाई मसागी अखोई एकेडमिक कैलेंडर असि काय को याबो फिबम सेशन असि मांग बया फिबम लागलगदी केसे अमदी मणिपुर यूनिवर्सिटी की कोई महिरोसिंग कुसमनरगा यूनिवर्सिटी असि अथॉरिटी की मथक पाई अकल मखलगी सथजरगनी है तोंगा बा यूसी लेटर अनीदा एडमिशन की मनी लेना खेनबो फम सुयाव यावद्रकांदा अखोगी तोंगा ट्रेडिशन लैबसी अथुमतमदा मणिपुर यूनिवर्सिटी की अथॉरिटी सिंगा प्रसिद्धिगदो बिष्णुपुर डिस्ट्रिक्ट की मनुंग चना लेबा करांग हारिबा इथत असिगी अमतंगाइबा वाटर सप्लाई स्कीम असी नोमोनोमोगी फिबम सोक्सिलाले टूरिस्ट स्पॉट अमसु ओरिबा मफम असिदा खुंदारिबा मियोय लिसिंग मरी रोम असि इसिंगना क्वेश्चन दुना लेबा मफम अमा ओरिबसु थंगनानबा अफबा इसिंग फंगदबगी अवाबा कया मायुकनरी प्रजा सिंगना थंगनानबा इसिंग यामना वाना अरापा मफम सिंगदा चटलगा थिनरी मफम अदुगी मियोय अमना वाटर सप्लाई स्कीम असी मतम कुइनदगी फिबम सोंगना लेरगले MLA अमदि वाटर सप्लाई गा मरी लेनबा मियोय अमतना यंगसिनबिबा लेत्रि अथुबा मतमदा MLA अमदि मरी लेनबा सिंगना मियंग चंगबियो हाबा वाफम फोंगदोरले अने तुदन थबंग ngasi bo isna fangdre ngasi ba phang de karam thi hinjin kalam asim kalam hindu lakte adu masi koi mari gome me ge de sim koi shipping team ko charam me si ye disable tingki ba adum laktre masi koi mo parja mo ko pam de ko sing thoba pam pam chi nam de koi lokta ki sing je ko am phatra ba lokta sing je de ko koi pot yam na son yam soi ra ba sing ye koi soin te sa pu kan sing ye yam na phatab ki nge yam jaw ba ko madun maram mo koi pam de di apa ising thak pam hai tare चटखिबा तांग कुमाथोगी नमिदांग पुंग 8:30 रोम चेपा मतमदा पैलेस कंपाउंड के एडवांस हॉस्पिटल मनाक्ता हाउस गार्ड कम एस्कॉर्ट पार्टी ओइना लेबा तरे सुबा IRB की सिक्योरिटी पर्सनल करना लेकाय असिदा लेबा मिचम खरा फुरमबगी मायोता पैलेस कंपाउंड यूथ वेलफेयर क्लब अमदी सना को नुंगमेरा पाइबी लुप अनिना मरा लेबल सिंग एक्शन लोखनबा तक्षिनदुना लाको अदु हायर अथॉरिटी ना थौदो अदु द चेनरिबा IRB पर्सनल सिंग मतकता एक्शन लोखक्रे हाइरी मसिगी दमकता हायर अथॉरिटी बु क्लब असिना थागतपा फुंदोरली पामदबा थौदो असि मतुंगदा अमु हना थोक्तनबा मरी लेनबा सिंग होनबियु हाइरी
ngarang kumbi kendra gi BJP kumbi mandol na sinduna BJP gi mirep oigani hariba Dr. Case Menjo gi booth level committee sem ki bagal oinana BJP workers singi oiba achobo mifam ama kumbi awang nakai da leba Dr. Menjo gi yumda pangthokre tharamadu da kumbi municipal council gi chairperson Ibem Cha moirang BJP gi candidate P Sarat Chandra na chingba miyo kyana saru yakhe tharonggo mari lenana Dr. Case Menjo na Tampaki Kendra Humfu asida kumbi Kendra na khwaidagi sothana leiri masida anobal chingba ama darkar leiri haike P Sarat Chandra na Congress asi nahasingi yeknabani haiba handak police lobagi wathok asina sakhini lairaba praja naharo singna paisa pina bahonabada low yon thokpa amadi sendoi puduna leiriba sing khangba ngamlaktabadagi nahali sing tararomna asawa phadaba yaraktaba yai maramaduna Congress sarkar asi parat tambiba matam oire haiba wapam phongdokhe Congress di nahar liye kebani, ngasih mak orang dah lagi orang tanda nahar sini orang ini sih. Jadi orang kaya cupna, पैसा मैं आमंग लोग से लगा, मामा मापा सिंगलाय लगा, लोग बोल लगा, पैसा पूल लगा, साना बंधन थम लगा. सेंट्रल मरी देखिए ना मामा पॉपुलर चांदा, थान रेपी बनाए लोग प्रजा सिंगली मसाले सिंगता, तब गंगा कोई बनी है ना, सोच सिंगली तारा रिपे तो सब फाजे लगा थामा. मैं नाची थोड़ा कर दवाई लेने ना था हम लेके बाहर वो तो रहा हूँ मैसी बाबा से ही वो मकाई से थोड़ा काम करना थमगा हरी वो हम जाएगा तब से ना लोग बोले ना नींद मकाई बनार से नाहर लिसिंग तरह सीधी यूं लिसिंग तरह नहीं Army, Navy, amasung Air Force tagi potarabasingi Armed Forces Ex-Servicemen Association Manipur Kawba Loop amasem lehaina ngasi Manipur Press Club pangthopa paumisinga unabada loop asigi President Ice Chanamna phungdokre mana makhata na Manipur da ex-servicemen lising taragi mathakta leiri ex-servicemen sing state ta thabak pina bagi wafam leirabasu Manipur da di thabak to onthopa ngamje ngasi semliba loop asina ex-servicemen sing punsinaduna phangpham thokpa hak tangani Manipur gi apunbagi saktam nga padasu achobo thodang yagani haiba wafam phongdokhe contribution akhoi di meitei ni pangani kabui ni kuki ni haibilitawani akhoi di uniform set pakangbu we are one, we are brothers. The ex-serviceman, wherever he belongs, let me kuki, pangan, or tangkul, or kabui. We are the same brothers, we are the same people, we have fought wars together, we are the same, we remain one. Let Manipur be divided into different parts, but we ex-servicemen will remain as one, and we will strive to bring unity in the state. Karigumba isu amagi ban blockade tauba si atopa pambay amathirasi haina MSF ki cherol amana hairi lanai gi isu khara dasu lebaki isu ohanduna nomagi chara taleba miyoi kayada wahan ba kanglup manadaba masel gi marakta yanaraktabadagi fibam amala hanbasi yaningde Police Constable gi matangda government ki mathakta yaningdaba phongdotuna chatharaliba blockade asina nomagi chara taliba bicham miyamda oina awaba mayunhali masigi mahutta masa masagi mari leinaba department singda oina chatharam nagadi hena fagad rakhali ban blockade tawre haiduna potche gi mamal hengatpa oil pump sing thong lon ba asina hena awaba mayunhali miyam gi awaba si ko nganaba potche yoliba sina pot ki mamal hena yonbiganu amadi oil pump sina thong hangbiu hairi break Miyam ki Noiraba Pausel, Mathanda Domna Delhi Jetpada look active hospitality services na Miyam da air conditioned rooms at cuisine Amasung taxi ki Kudong Chabat Hamza. Please contact 0999055302 or 098218194453. Look active hospitality services, assurance redefined. Masi Awang Poki Ahanba TMT bars industry ni. Industry asi 1993 ki December thada linkha chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpoki ising shitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars semba sagatpa khudingmak aikhoi gi marup. Unified Academy, Kwakathil Bazaar, Airport Road. I'm Sophia Warapon from Wangoy. My state rank list is 7th in the 2016. I would like to extend my heartfelt gratitude to the teachers of the Unified Academy. I'm Ramon Roma. I got 10th position. For this, I would like to thank all the teachers of Unified Academy. Break matungda taramong sari
Lamsang Kendra gi MLA na Local Area Development Fund lana sizinaduna senfam kaya lauthokre haina Kendra asigi hana MLA oramba S Rajena Maral sirak liba asi numit tareni gi manungda kudam changdam galoina na puthokpa ngamdrabadi ma ki mathakta ain gi oiba thabak lokhatlagani haina MLA Brazabiduna phungdokre Babu Parada leba ma ki kwata da pangthopa pawun mifam amada chahi tara mangarom MLA oina miyam gi thabak tawropa asida Local Area Development Fund lana sizinakiba leite Politics ki kudong chaba launa na ba ko na bada asigumba aran ba wapam fongdok pa asi chumloi ngasi miyam yam na singnar ba matam ni thaina gi pangai haizin ba yaba matam adu haukrabani haike ram thokre order siman khangda bade haibra na draga na ngasa gi tawgen tawma mata ra kan aduna nimit tare ni manungda mang with proof loina na ngasa gi tawgada bani madu kan tawda tar ga di ai magi mathakta legal shoot tawdana defamation case am lokko kani ajai me pam tamjari Lukier Maira Paibi gi secretary na MLA na Maira Sang Awang Kuno Youth Club amadi Mayang Langjing taningi letrin sadana sel lauthokre hariba si aranbani MLA ga khusamna duna sothana leiriba kendra asigi phibam phagana bo khona ribani masida rajniti gi khudong chaba launa na ba miyam bulana lamjing na ba khona biganu haiba wafam phungdokhe Wajana paisaji lauthomba chumagadi wajana lak mari piba adagi paisaji lauthom daga lauthop tarata gana lajena piba haina warep tanagi nisaban gi sang asidi akoi wajada la amaga nisaban sangji sabiyu haina lai akoi nungdang ama lai aduda wajana saroi haigiba lekhide wajana sumaina hai mamaning lakai gi maira paibiga mamang lakai gi maira paibiga akoi punna lao aduga lakpa nonga laga yana bagi poro aduga noi laaga lakpa het nonga laga ni saban gi sang sagani haidana haigi Masinung thilpung ahongga mine kontra rom chepa adwaida akan banong lai nusit kaloina na chukiba nong aduna tampaki mapam kharada yung kai amangata thoan khre Imphal East District ki koirengai thong manauta u pambi ama tektharakpadagi yum ama amangata thokre nusit aduna yum gi jinga kaya su paithohan khre Rims amadi Jenims da thabak toriba Dr. Singna masagi mathau thadotuna lanai ana layang sangda chatuna sendan bagi thabak kudatagi toknaba Maoist Party Manipur gi cherol amana phungdoli Lubasigi Secretary Publicity Propaganda Nonglan Meite gi cherol amana Institute ani asigi mari leinaba makok thongba singna hiram asida yengshindaba thoklabadi Dr. Singh asina lanai hospital da sendan lambi chathariba asi makok thongba singna yaduna chatharibani haina lawroidabagi maram leite makok thongba singna makoigi institute adugi Dr. Singh maraktagi lanai layang sang singda layang bachatpa Dr. Singh yengshinduna miyam khangna chairak pirabadi lup asina famnaiba sing mathauda pukling changi haina lawbaga loinana makoibu ikai khumnaba utkani lupna miyam gi damak changsilapa khongthang asida amata oina sawappiu hairi Rashtriya Sevika Samiti Manipur Vivaki Guru Dakhina Thoram Thawar Wang Matabada leba ima imoinu sangha sanglenda pangtokre thoramadda samiti asigi Manipur Tripura Mizoram Assam Barak Valley amadi NC Hills ki luchingbi oiribi Soprana de yauna Manipur gi tongan ba mafamdagi lakpa sevika kayana saruk yake Women's Income Generation Center Thawalna Sinduna Namit Tarani Chatharakiba Village Leaders Singi Handicraft Residential Training ngasi Thawal Wang Matabada Leba Center asida loishin kre loishin bagi thoramda State Central Social Welfare Board ki Chairperson Oirambi S Satyabama BJP Manipur Pradesh ki Secretary S Ulka Manipur University ki Professor G Santibala BJP Mahila Morcha ki National Vice President A Sarda Center asigi State Secretary Indira Oinam Susaruk Yake Training asida Khungang Taradagi Khangalaba Village Leaders in Saruk Yake Cultural Resource Center Manipur gi Makhada Mayang Lambam Ibi Chana Phongba Mayang Lambam Kunjakeshwar Iba Wareng Lairik Mukshan Kanglon ngasi Phongkre Kakching Phoksupat Lekai Dalaiba Library and Information Center gi
Mipun Sangda Pangthokiba Thoram Aduda Writers Association Kakchingi Hanagi President Pukrambam Nimai Sahitya Seva Samiti Kakchingi President Yengkom Dhananjay Amasung Manipur University ki Professor N. Ras Mohan Susaru Yaki Kha Manipur College Kakchingi Assistant Professor Dr. Chirom Ras Ketanna Lairik Asi Masakta ki Tharumgi Sarugama Oina Manipur ki Saknarabi Aiba Kulumdoina Saru Yaduna Saireng Saidinaba Amasu Pangthoki Muksan iba muksan kalung hai belai se kumukuna mayam ka ngapok Tripuri Singna Makoigi Saktam Amadi Nat Kanjanaba Hokiba August Kulumdoida Wakat Mifam Amasung Khongchat Chepada CPI MG Thongmi Singna Tugaina Bokona Rapadagi Thoan Ningdaba Thaudo Kaya Thokiba Asina Awang Nompokta Khundariba Mongoloid Furup Singh Mapaldagi Changsilakliba Mitop Singna Yosilagi Habagi Wakalon Leide Habasi Yamna Mayek Senglagli Maramaduna Mongoloid Furup Pumna Magna Yamna Chekshin Bamatam Oide Haina Coalition for Indigenous Rights Campaign Manipur ki Cherol Amana Hairi Fiba Masida Civil Society Organization Awang Nopok State ki Luching Basing Amadi Laminari ba Furup Kanglop na Wakal Taminaba Matam Yaure Awang Nopok ki Furup Pumna Mag Mitop Singa Yosen Kigadra Haibagi Chingnaba Lebana Sarka Manipurna Awang Nopokta Laminari ba Mongoloid Furup Sing Punsinaduna Singna Raliba Sing Tengna Naba Honari Masida Awang Nopok ki Furup Kudimona Punna Saruk Yaminaba Apil Tauri Wangoi Kendra ki manung da leba Samuro Bazarda MLA Lukoina Election Office ama hangdokre Taramadda Lamdam Adongi Miyoi Kya Su Saru Yaki Office asi hangdokpana Praja Singi Marakta Pau Phawdok Phawjun Tawbada Hena Khudong Charagani Haina MLA Lukoina Phongdokhi Koi Yumthong gi I Pau si Phawnoba ngamdragachu Kendra sida leba worker mayama koi physically haiba jaga sigi Samuro na leba jaga sigi Koi mafam sida ngahak to isu koi phamin naraga gi development gi oiba kamarum sing dei koi tathok da sin tong naraga mathangi lagado election sida ju koi mai pak to yade Medical Directorate Lamfel Pata Data Entry Operator oina thabak toba Khurai Puthiba lekai dagi Khumukcham Joegi yumda bom ani thamlamba adu KCP MJC gi Safe Kanglai Mission gi manung chana chathaki bani hari Lubasi gi Secretary Publicity and Propaganda Ningthem Mangangi Cherol Amana bom na piba aki tuzungba adugi damak khalaga lupna lebak miamda aki akhang thon danaba hanbagi oina pokai hankidabani bom thamlambagi mayokta wakat mifam Pamba Kaknatana Karigidamak Tamlambano Haiba Adusu Miamna Naina Biu Kunai Asigi Apunbagi Wakalon Pantung Fangnaba Honabada Lamdam Asibu Tinjang Kaizang Handana Lehen Bachangi Adubu Lairaba Namna Leba Lamdam Asigi Miamna Analayangi Lamda Fangfam Tokpa Masagi Hak Bapung Faba Ngamdri Hari Singzamai Kendagi March Tagi PDS ki Cheng Amasung Chini Chakthung Lokrabasu Miam Dadi Fangandre Haina BJP Manipur Pradesh ki Executive Member Yumnam Khemcha na Phongdokre Ngasi Thongham Lekai Daleba Dauzi Mandopta Pangthokiba Polling Booth Committee mi from da Wapamasi Phongdokibani Singzamai Mandol na Sinduna Pangthokiba Taram Aduda Khemcha na Makha Taraduna National Food Security Act Chanaba Hodringegi March Tagi Cheng Quintan Disingamaga Jamaga Humfuga Manga Quintan Chamga Kumanga Lokre Lupa La Kuntra Romgi Oigadaba Miamgi Chakthung Fangandaba Asi local MLA na Khangde Habi Yaroi Miamgi Chakthung Athuba Matamda Fangangadabani Haike BJP Manipur Pradesh ki Nauna Vice President Oiralaba AR Khan Opagi Thoramama Senior Citizen Development Society Khetri Bengunda Pangthokre AR Khan bu party ki Vice President oina khalakpa asina BJP asi Furup Kanglup Khaidaba Pumna Magna Saminaduna Chakhwat Minaba Pamba Party amani haina thorom aduda thagatpa phongdonaki Marathana temba break amamu Open heart surgery now in Manipur, only in Sky Hospital. Announcing free open heart surgery for children led by Dr. L. Sham Kishore, Chairman and Chief Cardiologist, Sky Hospital. Operation on 3rd and 4th September. OPD on 3rd September by Dr. Ajay Kaul, who has performed over 15,000 heart operations. For more details, please contact reception Sky Hospital. Lengshin Birao, Sarma Opticals, BT Road, Imphalna.
स्पेशल ऑफर पिजबगा लोइनना हौदोकचरे लेंस खक्तमक लेगदबा स्कीम मसी पांबिबसिंगना इसागी मिट का चानप फाइबर लेंस अमा लेबिगदबनी अदुगा अदोमगी अपांब फ्रेम अमा फ्री दे पिजगनी खुदोंग चाबसी लौबियु नसिमक लेंसन बिरउ शर्मा ऑप्टिकल्स ऑपोजिट जॉनसन स्कूल बीटी रोड इम्फाल Oza Pain Relief Ointment Khwang naba, ok chikpa, tang chikpa, phu naba ni singbada sinaba yarba, lipsam tukna puthok saba Oza. Break metung da mukana taran mokchari. Thado NP General Headquarter ge biye makada Naga Nattaba Tribe Singe Organization Unaugi Get Together Thorom ama Presidency College Morbungda Pangtokre Mari Hena Cheshil Hanba Haiba Team da Pangtok Thorom aduda Naga Nattaba Tribe Taruki Mihut Singh JAC Against Anti-Tribal Bill ge Thomi Singh Susar Yaki Tharomasi Chahi ki oina Pangtok Naba Warep Lauki Bagal oina na Naga Nattaba Tribe Singe Marakta Afaba Mari Thamna Naba Firep Lauki Kishan Morcha BJP Manipur Pradesh ki President Case Navakumar na Luchingduna Swas Bharat Abhiyan ki Saruk ama oina Wangu Sabal Santipur ki Lambi Semjin Bagal oina na Uchara Kayamarum Thakre Tha asigi pangthokpa haugadoriba Police Constable launanabagi Physical Efficiency Test that nauna saruk yagadoriba Inglisini taramdoida saruk yakiba candidate singna nauna number passport photograph copy ani amasung marire nabache chang singi photocopy sing puraktuna report tauranaba DPC gi chairman gi cherol amana khangalali Thongju Block Congress Committee ki mifam ama ngasi kawa thongbam lerakta pangtotuna MPCC gi RGPRS ki Vice Chairman oiba Sanjiba Waikhumbu lakatarba Assembly Mikalda Thongju Assembly Constituency ki oina sawat pahaina warep laukre hairi Ningthaukhong Kaithel dagi changba Ningthaukhong Khalambi amadi awang lakai Fishery Road matam sangna sembi dabadagi Bisnupur Kendra gi MPP gi Thomi Singna nungchak thaduna semjin kre Bisnupur District ki MPP in charge Samurendra na lambi asi sembi naba local amadi council na miyam na kayarak haizarabasu sembi dabadagi miyam gi awaba yenglaga party na achangwa senfam putoktuna karamakai chatpa yana naba semjin bani haike ngasigi lambi semba aduda party asigi General Secretary Administration K Krishnachandra Central Committee ki Auditor Ibu Tombi Ngangom Treasurer MD Ayub Khan susar yake Republic of Korea da September amadagi taret fawba pangtokadariba mangarak shiba International Handshake Concert ta kanglei saktam langba kanglop hawbam marak irom lekai gi punggi oza leitangbam sanamachana luchingduna chakpram Narendra amasung tekcham nanauna pung cholong gi cholom lugudari Mitei bu scheduled tribe ki list da chalalu haiba demand da ngasisu World United Club ki ground da tongan ba lup kayana khutang chara henduna mifam pangthokre Loyalam Arts Center Lemram na sinduna Lemram Santi Kaithel da Likol Festival pangthokre autopagi thorom da Kaino Jilla Parishad member L Sumati Bisnupur City Block ki EO M Uttam Selection Great Lecturer oiramba A Test Mani amasung PS Sawan Kumar susar yake Likol haiba masana asisu maitegi leadaba masana amani nungi oiba wahanto yamna leba masana asi horoliba naha singda khanganba kanagani haina A Test Mani na pongdoke tungda nupa nupi singna nat ki fizo sing setna Likol sanake English ni tara taruk taranipan ge session ge diploma in elementary education ge first year da ming changa da candidates na entrance test ki dama KM Blooming High Secondary School khangabokta tha asgi tang kunipan ge ayupung mapan ge meni kuntra da lakna na ba diet coaching ge principal na khangalali hauzik sana bagi pau Masigi sana bagi pauda
Thawal District Amateur Boxing Association Sinduna Marirak Shiva Thawal District Level Boxing Championship hayengdagi Multipurpose Community Hall Wangbalda hauragani Championship asi mapung fana pangthokpa ngamnaba ban block na chingba kaurabasu official amadi sanuri sing komthokpinaba appeal tawri All Jiribam Sports Association Sinduna Taranithoi Rakshiba District Level Sub Junior Boys Football Tournament for N Hari Charan Singha Trophy Jiribam High Secondary School Playground da ngasidagi haukre tournament asigi ngasi sanakiba ahanba match da PYC Saitona RYC Ramgai Jangbu goal amasino da maithiba pikre ani suba match da NYC na Silon Klapu goal mari anida maithiba pikre Jiribamgi Kalimai Mandop Chathariba Ahanba PS Hera Singha Men's Veteran Kang Tournament King Assisana Kiba Matchta MYC Singer Bona SAYC Sorok Ating Bibu Panjal Taramatoi Tarada Maitiba Pikre Manipura Thang Tabu Chakonaba Hula Sindam Sangi Principal Oina Thau Puramba Oja Khaidem Manmohan Singha Uripo Khaidem Lekai Dagi Mu Asi Jakibatang Kunithoi da Lekije Mahak Lekidabada Hula Sindam Sang Research Cum Training Center in Manipuri Martial Arts na Awaba Phungdorli Amaromda Saknareba Oza Asina Lekidabada Huyan Lalong Manipur Thangta Cultural Association Irilbung Amadi Living Arts Academy Manipuri Thangta na Awaba Phungdorli All Manipur Football Association Sindana Nupi Macha Singi Dumit Humnigi Grassroots Leaders Sports Hayengdagi Mapal Kangjebungda Leiba Amsa Holda Hauragani Makataba Sanabagi Pau Ningthousand Boyaidagi Fongbigani Ngasigi Sanabagi Makataba Pauda State League Komuksan Ingosa Singh Memorial Trust na sponsor tawduna Imphal gi Mapal Kangjebungda State asigi masak narba team tarani thoina saruk yaduna tha asigi tang kunmari degi All Manipur Football Association na sinduna chathariba sahi asigi taramathoi suba Manipur State League ki ngasi sanagadaba match sing yauna makhataba match sing akan manong chukibadagi association gi makhataba notice thokthi pau yethokre Sathariba League asigi ngasi ahanba match sanakiba USA Khurai amadi Nisa Thangmibangi match ahanba half loiramdaida akan manong churakpadagi ani suba half sanakhidre ahanba half loiba phawbuda Nisa Thangmibangi sanaroi TIS Thangambana match ki taranipal suba minute sanduna goal ama sinoda lead tawkhi All Manipur Football Association ki General Secretary and Ranjit Royna Thadropa Serol Magi Matungina ngasi sanakiba match sing yauna makhataba match sing association ki notice thoktri phawba yaithokre Imphal East Football All Manipur Football Association ki miyeng makhada Imphal East District Football Association na sinduna ngasi dagi team mapal na saruk yaduna Moirangtem Ibobi Memorial First Division Football League Tournament SWC Ground amadi KSC Ground Kunjrakpamda haukre SWC Khongmanda ngasi sanakiba match ta KIYC Khetri Irin Mafalna MSGAY Kolapati bu goal ani amada maithiba pikhibani KIYC Khetri Irin Mafalgi maipakpogi goal ani du lukho ho amadi El Ibo Sanana match ki taram lui suba madi humphuni toi suba minute chanduna match asi maipakhibani maithikiba MSGAY Kolapati ki amatangarba goal adu MD Hozik ngasi nomugi oiba ingasai pau phongbigani ICAR Lamphel Partagi Phangba Pauda Ngasigi Khwaidagi Sakiba degrees Celsius Kuntrani Toitasmik Mapol Khwaidagi Ingba degree Celsius Kulum Toitasmik Ama Nungshita Yauba Ising Manil Kisang Ayukta Saada Maripu Nungtilda Saada Maripu Mari Oiki Nasigi nong suki pagisang 0.6 mm. Marueba pausing amukahana Ingnisani Tarahumdogi Police Constable Loba Chanahan Kidabadu selection process ta asoiba lady habitagini haina Home Minister ka kagamna phongdokre Chahiya sigi Morok kilo lising tara hena puthotuna sirara khongi Morok kumai haukre amadi
ISTV की सहयोग से नमी खुदिंग की संदोकदबा हकशेल द यूनिफॉर्म ओइबा लाइव फोन इन प्रोग्राम हेलो डॉक्टर ngasiदagi haudokhre ISTV ने पिजबा पाउ मतासु सिंजरी मिंग ताब्रिब सुबो मुकाना खुमजरी